Hello mayam. ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯁꯀꯥ ꯏꯇꯤꯡ ꯆꯦꯂꯦꯟꯖ ꯇꯧꯒꯦ. ꯑꯗꯣ ꯄꯨꯁꯀꯥꯁꯦ ꯑꯩꯈꯣꯏꯅ ꯂꯧꯔꯤꯁꯦ 15 ꯄꯨꯁꯀꯥ ꯂꯧꯔꯦ. ꯄꯨꯁꯀꯥ 35 ꯂꯧꯔꯦ. ꯑꯗꯨꯒ ꯃꯍꯤ ꯂꯩꯔꯦ. ꯄꯨꯁꯀꯥ ꯃꯍꯤ ꯂꯩꯔꯦꯀꯣ. ꯁꯣꯁ ꯂꯩꯔꯦ. ꯑꯗꯣ ꯁꯣꯁꯀ ꯆꯥꯕ ꯍꯥꯎꯕꯅꯦ ꯄꯨꯁꯀꯥꯁꯦ. ꯑꯗꯣ ꯁꯦꯅ ꯑꯩꯈꯣꯏꯒꯤ ꯄꯨꯁꯀꯥ ꯏꯇꯤꯡ ꯆꯦꯂꯦꯟꯖꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄꯨꯁꯀꯥꯒꯤ ꯔꯨꯜꯁ ꯍꯥꯏꯔꯒꯗꯤ ꯑꯍꯥꯟꯕ ꯆꯥꯕ ꯂꯣꯏꯕ ꯃꯤꯗꯨꯅ ꯂꯦꯝꯍꯧꯕꯗꯨꯁꯨ ꯆꯥ ꯇꯥꯕ. ꯑꯗꯨꯗꯩꯗꯤ ꯑꯁꯤꯒꯩꯁꯤꯒ ꯄꯨꯁꯀꯥ ꯑꯍꯦꯟꯕ 5 ꯑꯃꯁꯨ ꯂꯩ. ꯑꯁꯤ ꯑꯉꯝꯕ ꯃꯤꯗꯨꯅ ꯆꯥꯗꯣꯏꯕ. ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤꯁꯦ. ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯒꯦ. ꯀꯅꯥꯅ ꯍꯥꯟꯒꯦ ꯌꯦꯡꯉꯒꯦ. ꯅꯪ ꯁꯣꯁ ꯆꯥꯒꯗ꯭ꯔꯥ? ꯁꯣꯁꯁꯦ ꯁꯦꯝꯃꯦ. ꯁꯦ ꯅꯪ ꯃꯍꯤ ꯂꯩꯔꯦꯀꯣ ꯁꯤꯒ. ꯁꯤꯒ ꯍꯥꯞꯄꯨꯔꯥ? ꯑꯗꯨꯗꯤ ꯍꯧꯔꯁꯤꯀꯣ. ꯉꯥꯏꯈꯣ. ꯃꯥ ꯈꯔ ꯃꯍꯤ ꯍꯩꯗꯧꯅꯤ. ꯀꯩꯅꯣ ꯃꯣꯔꯣꯛ ꯁꯥꯔꯗꯤ ꯆꯥꯔꯨꯅꯨ. ꯁꯤꯁꯦ ꯆꯥꯔꯨꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯔꯒꯦ. ꯍꯧꯔꯁꯤꯔꯥ? ꯔꯦꯗꯤ 1 2 3 ꯍꯧꯔꯦ. ꯆꯦꯂꯦꯟꯖꯅꯤ. ꯇꯞ ꯇꯞ ꯆꯥ ꯂꯩꯖꯅꯤ. ꯑꯦꯛꯇꯤꯡꯒ ꯇꯧꯅꯤ ꯍꯥꯏꯔꯗꯅ ꯆꯥꯏꯗꯣꯏ ꯀꯩꯅꯣ? ꯄꯨꯁꯀꯥꯁꯦ ꯁꯣꯁ ꯈꯔ ꯍꯥꯞꯄꯒ ꯆꯥꯎꯕ ꯌꯥꯝ ꯍꯥꯎꯕꯅꯤ. ꯁꯣꯁ ꯍꯥꯞꯄꯒ ꯆꯥꯕ ꯍꯩꯅꯈ꯭ꯔꯗꯤ ꯁꯣꯁ ꯍꯥꯞꯇ꯭ꯔꯗꯤ ꯆꯥꯕ ꯍꯥꯎꯇꯕꯅꯦ. ꯌꯦꯡꯉꯣ. ꯃꯣꯔꯣꯛ ꯁꯥꯔꯗꯤ ꯆꯥꯎ. ꯃꯣꯔꯣꯛ ꯁꯥꯗ꯭ꯔꯣ ꯅꯪ? ꯍꯥꯎꯋꯦ ꯌꯥꯝꯅ ꯁꯣꯁ ꯍꯥꯞꯄꯁꯦ. ꯐꯖꯅ ꯊꯝꯃꯣ. ꯂꯣꯏꯔꯕꯣ ꯅꯪ?
ai xin của tao nhà này xin ăn sao rồi bao giờ ya mà lida anh muốn đi khơi đi rồi ngon quá Má xem của tuần ông giờ lên cả Aduh ngomong mana ngomong bisa lupa na ngomong challenge mga semana sa tare Siapa mai lấy đi gì kì nó hả hả aina last tare ado mayam akhoi video se matang asai da loisilage noi biragadi subscribe tꯧbiramo like share comment su tꯧbirao mathangi video da mu unarsi mayam bye bye